Tungan tungan ba social media amasung sephongi maruoiba ipaw khara myamna thamjage yamna nungaitaba paw amada SI Sahajan kauba Yairipok tabung pokpidagi Jiribam da posting taba mangasi Constable Amana Nongmeina Kapada laikhidre hairi thodok asi kari maramdagi thokibano haibadi sapsana khangba ngamdri makha taba update ngaiminasi makha tarakpa update ta lisirpya kanguzamgi post gi maruoiba matang myamra share tawjage Assam Rifles na sakubada saruk yaruriba ima singsu angakbani hayeng na go back Assam Rifles haina amuk tawrani moina usitrisi aikhoisi ngaihaki arem apa yamna pami haiba khangbagini Jiri gi CEO Colonel Akash ki karem nabagi thotok kaufade haiba wafamsu lisirpya kanguzamgi mafamdagi thamlakle makha tarakpa update ta nongmai namduna aki akhang pikhiba thong NPO na condemn tawrakle Naga Purp Kimyoy Ani, Kodom Kulen Bilestagi, B Rango Bloson, Apokpa Baino Amasung, Liai Kulen Bilestagi, Dalo Apokpa, Renubu, Masakhang the Bamyoy Karana, October Contramatogi Anganba Ayukta, Impal Westki Lamsangi Mapam Amada, Nongmai Namdun Lutono Honabago Loinana, Hatkani Hain Aki Akang Pikiba Tongbu, Naga People's Union. NPO Imphal na akan mong da condemn tawrakle Union National Thadrok Paserol Amada hingnabagi lanphamda karbar tawjariba miyoi ani asibu nongmai namduna hatkani tukani haina kihan khanganba haibasi miyoi hak khongaunaba fundamental freedom amadi rule of law gi mayokta sathaba thawongni asigumba thawong asina maram oirega community marakta thajna daba manghannabagi asoba maram ama ohele hainasu phongdokhi Naga Singh matam pumbada ingna singna akiba yaudana laiba pamba kanglubni Manipur da mamang sahidagi phurup ani gi marakta thogliba irang asida ngasi phawa Naga Singh neutral oina lagli thokhiba laibak thiba thodok aduda senariba singna kari maram gi asigumba thawong chathakibano haiba mayak singna sengdokpiyu blesson amadi dalo ani gi asumba wayel phangannaba Naga Singh na matam pumbada lebli hainasu phongdokhi Makha tarakpa update ta local contractor singi oiba company ama semhaudrabadi thabak phangdabagi awaba mayok naragani chief engineer Manipur da lairiba local contractor singi oiba company ama semhaudrabadi thabak phangdabagi awaba mayok naragani haina PWD gi chief engineer N Subhas na phongdokre wafam asi ngasi Imphal West ki manung sanba khuyathong da leiba PWD office complex da all Manipur PWD contractor association gi office hangdopagi thoramda phongdokhibani Thauramadu saruk yaraduna PWD gi chief engineer N Subhas na hai mapandagi sangsilakpa company singna Manipur da lairiba thabak asoba sing lawkhiba yabagi phibam da laire mapandagi sangsilakpa company singna thabak paikhiba haibasi thabak haudringai da advance bill pigadoribani loinena senpham aduna thabak hauraga tungda sendong tanbagi phibam da lairi hairiba thawong thodang asi Manipur gi lairiba local contractor singna tawba natte Manipur gi local contractor singi oinadi bank natraga angam athaudagi sel purga thabak hauba ngaktani Thabak loiriba matungda bill tanaba ngaktani hairaduna Manipur da lairiba local contractor sing punsillaga company ama lingkhatpa tangai fade company lingkhatuna thabak tawbada mangjaba karisu lairoi hiram asita local contractor singna punna khana hoba sumgani hainasu phongdokhi